Tanggal bazar amasung telepati de bom pokayan ki thangdok singda maru ina chena bani haben nupi ma yaw na puna mi nipan Imphal West Commando na phagat pangam khrei Mapanda ki changlakwa ngaya ki oiba sapu na mayo rol da gilerak laba maite amasung kabui singge aseng ba puwari mangal loi haina Chief Minister nong thungum dire na apil tau khrei State asigi wetland kanna na bi wakalol na Imphal East ki yaral para madi ukrul gi kachopung leg semgatna na bil pakror kuntra mangagi proposal lama state government center thak rehna Minister Sam Kumar Pongdor amasung kumjal sing ani taramari ki mamang lausin ki blawfam sing legal oiga di hani state cabinet law ki bo ware ba do athu da handok kada bani hana Irabat Foundation na section wat thamlakli Ma'am kurum jari dom ni briefs impact news ni hauzik pungza se phawgi maru pausing miyam na pijari Thangal bazaram suk telepati da bom pokai hanmagi thaudokta maru ne chenab sing Imphal West Commando na phagat pangam khrei kota puthok lobo matung numit tara ni gi police custody da lainer na ba remand su lauta khrei faraba miyoi sing adu langthabal kunja haino makhong dagi irom thaza awang lekin thabi dagi Kundom Toivi amasung ngangom Rosita kairak mayai lekai dagi ilangbam inaubi kaksing moirang them lekai dagi moirang them ratan kairak khongnang lekai dagi sandam ibomcha singjamai chinga makha khetri lekai dagi thiam roshan amasung zirighat lakhi nagar dagi paunam manikantani hari Imphal West ki SP ki office ta paumi singa unabam DIG Themthing na October 13 ta telepati amasung November manga da Thangal Bazaar da ID pokain kibagi thaudok kamari lenana thigat pada December 18 Imphal West police na akak na paw ama phangbadagi PLA gi active cadre ni haiba irom thajaga loinana PLA gi cadre manga fagat pangam ki makata na thigat lakpada vom pokayan bagi thaudok aduda khwaidagi maru oina chenaba pawnam manikanta galoina na roshan su fagat pangam ki fagalaba manikanta da wang pawng sathaba da bom asi mahakna pokai han bani haiba khangmangam ki bani hana fongdoraki Tempting the Makataraduna, Bom Pokai Hanbada, Senaba Sing Ayamana Fagat Pangamle, Bom Pokai Kiba, Aduda, Loop Karana, Police na Pokai Hanbagi Mong the print media, Kutangda, Fongdo Kiwo of Madu Laibak Tibane, Achumbaran, Kangdringaida, Media Pau, Fongbasi, Matung the Taubigo no have wafam Tamlaki. So far, all in this gamut of games, of this investigation, Equina Pakat Bashe, Mishi, the whole gamut, me a man in a tobanati. Ashida Equina Torak Bashe, Equina weapons recovered Toba, go relate to Bashe, FIR Shishu, Humari Shui. Case Kimadang Shida, Equina, me Pakat Bashishu, it's Hana 10 already arrested. Handak Shida Muga 8 persons arrested. So total 18 persons have been arrested. Yes, Equina Shu Kangi, some hardcore guarders, she muga arrested Todri. We are still on the lookout, but I just want to reiterate the fact that our investigation is at a very advanced stage, and we know the detailed game plan of IED bomb blast over. We are aware of it, and we just want to say that we are in a very advanced stage of investigation and will be submitting a charge sheet at the earliest. Manipur ki chingam amasung tam animag sakot pathong manarab matam da state sida ahongba ma purak pangam gani hana Chief Minister N Viren Fongdokrei loinana mapana ki changlakpa ngaya ki oiba safu na mahurol lagi leraklaba maitay amasung kabuigi aseng mapu wari manghan loise hana su Chief Minister na apil tawkrei wafam sa Imphal East ki manung channel ba namdulong village ta kabui sing na kundarak pachay humpu subagi namdulong community hall da pangtok pa Diamond Jubilee celebration da Chief Minister na Fongdoki manay peace prosperity and unity have a team da hayeng phau chatha kada thoram da Chief Minister makata na fongdo kibada Manipur na chahi kya gi mamang dagi thengna dun lakpa issue kaya mai pang lotion ngamle naga peace to ki issue sisu kanagumba furup amatagi interest akai ba pi dana lotion ba ocean wai ba from fongdo ki Sahi Karagi Matung the day Manipurasi issue later acquiring for state of oil Gamlagan Habagi Tazaba, Chief Minister of Fongdoki, Lonan and Namdulong village Kisako Toran Kara Chief Minister Gimaike Degi, Angam Mating Pang and Habagi Tazab Sufongdoki. Chief Minister Toramado
ꯌꯥꯎꯅꯅꯕ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯊꯨꯡꯂꯕꯒ ꯀꯕꯨꯏꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟ ꯑꯃꯗꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯀꯌꯥꯅ ꯅꯥꯠꯀꯤ ꯑꯣꯏꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯇꯔꯥꯝꯅ ꯑꯣꯛꯈꯤ ꯈꯨꯜꯒꯤ ꯄꯥꯈꯪꯁꯤꯡꯅ ꯃꯩꯕꯥ ꯆꯤꯡꯗꯨꯅ ꯃꯩ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯩꯔꯥ ꯆꯨꯈꯠꯇꯨꯅ ꯊꯧꯔꯝ ꯑꯗꯨ ꯍꯧꯗꯣꯛꯈꯤ ꯇꯨꯡꯗ ꯗꯥꯏꯃꯟ ꯖꯨꯕ꯭ꯂꯤ ꯃꯣꯅꯣꯂꯤꯠ ꯑꯃꯁꯨꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯣꯅꯣꯂꯤꯠ ꯑꯃꯁꯨꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯂꯣꯛ ꯁꯚꯥꯒꯤ MP ꯗꯥꯛꯇꯔ R.K. ꯔꯟꯖꯟ ꯋꯥꯡꯈꯩ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ MLA ꯑꯣꯀ꯭ꯔꯝ ꯍꯦꯅꯔꯤ ꯇꯥꯃꯦꯡꯂꯣꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ MLA ꯁꯥꯃꯨꯑꯦꯜ ꯖꯦꯟꯗꯥꯏ ꯑꯃꯗꯤ ꯃꯁꯛ ꯅꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯁꯔꯨꯛ ꯌꯥꯈꯤ Kabui salang maiba ekhogi ipa ipugi ekhoina bhap tarakpada magi importance mana lauramba Manipur gi laingangonda oruga Manipur gi khanga hegi partam da lauramba madugi role hujik simadu kauna rakpadangna tawbra aduga kauramba da ge mo ningsang padangna tawbra amadi tawre aina pambadi marakta lakpa nungsinna hummaga puhungum se khoi marakta lakpa arang araki marakta lakpa ngahaki oiba ithilna ne ekhoigi puwari gi igi sengaba ekhoigi relationship to hummaga manghan gumsi hai bina ina thamingi every part of the world the historical mistake like hita bam talaite better future amagi damta dekhoi madu puna makto ngapi ba kauthongna ba masange valley da lairiba kabui gi chilina khunji khoi marfu ni thoi mukki mathakta lei ai khoi ga dom anga oringa degi khoi imung dongna khoi korengai kabui khunda ga lairi ga khoi gi imung dongna dum laire khoi adugi setup to khoi kahen gumse State asigi wetland kanana nabi wakalol state government lupa crore kuntramang agi proposal ama center the thab kiba laikre proposal ase center na ayawa piraklabadi Imphal East ki manungchana Yaralpat amadi Urkhul district ki manungchana ladiba Kachau Lake semgatna na thaurang li hena Forest and Environment Minister Thamnauzam Sam Kumar phongdokre nakal lamramda nongpok sanjen mumda leiba langaida water conservation project ama sana na lupa lakh tara gi senfam piragani hena Minister Thamnauzam Sam Kumar lauthokre ngasi langai international amadi tourism department ani na puna kusam na duna native flavors hana mington ba tangkhul furup ki oiba akhanaba mathel lukoi miyam na khangan na ba food festival ama nongpok sanjan bam daleba langai da sathariba sigi nini chanba numita athoi mithung le noina saruk yakhiba forest and environment minister Thamnauzam Sam Kumar hai telem Arun Kumar gi miyang makhada langai da paikali ba thabok thorom sing asi lamdam masida lariba miyam na tamjaningai yamna yauri aikoi Nat culture amadi chatna lonchat pumba ngak na thamduna miyam gi senmitlon pi ba horakliba langai gi hona zaman miyam na thagatfam thoi haina phongdoki ngasidi koi jati isna preserve toraga malengi lamkoi ba mayam ngasidi masa marum domsi arepada lai jik kanana la halibano abadi lamdam masigi pai busina kala thambina ba nat culture amadi soil koi hori ba pambi mayam sina koi pusil da pani koi lamdam masal lai biri ba praja mayam sina koi gi miyo michan pha ba thakchi ka se koi gi bebar atoba tourist lapo mayam da padana ningthina koi luna seba tawbira ba padana guide tawbira ba akoi gi bebar thakchi ka sidu pida ba adu welaga de koi hena koi ngasi senmelon da sothari mayam si khar makai de phakane khali tongan tongan jati phunabaki akhoi chari bu chinjak mayam se masi miyam da khangalaga masi atopa jati na su saba yaba to kumba makhan kaya se utnaba ki tawtan masida pangthoi ba loina tangkhul haiba jati se ki tawtai hana pangthok ka to pani kai na mangon da chelam mi wakal se yam extraordinary oiba age wakal lamani adra marko akhoi thagat pam thoi tha sigi tarat ruk to pham khiba state cabinet na lofam pata tabu ki matang lau ki ware phado athu matam da handok trabade makhal makha kya gi khongjang sing changsilagin hana Irawat Foundation gi president Thongam Ajit na phongdok rei Manipur Press Club da pawmi singa unaba da TH Ajit na makha ta na hai lamdam asid lairiba lofam sing ase matam khar gi matung da de mut khigadra hai bagi chingna ba laire hanak pham ki ba cabinet mifam da 2014 gi mamang da lawsin ki ba lofam sing legal oigani 2014 gi matung da law ki ba lofam sing legal illegal oigani have wafam adu Irawat Foundation yab ngamloi 2014 gi mamang da lawkiba lawfam singi white paper putoktuna madugi data sing adu miyam khangna thambiu 1990 dagi Irawat Foundation and lawfam kannar dabgi changchilak khongjang makhata na miyam galo na changchin kigani lawmi singna nongmonomagi lawfam yonthorak liba sing ase kari asoi ba leiba dagi no haiba lenga ka sina yengsin bio lawmi sing pothok marang kaina phangan bada lenga ka pangan na ba hona bada lenga ka sina sinbiu mateng pangbiu madu oiragade lawmi singna lawfam yonbagi sang hantharakani isa isa gi
isagi pothok sing marang kai na puthokpa ngamna raba legang na policy ma sembiduna lomi sing kan na raba thaurang paikat piu hotna biu haibo wafam thamlaki farmer sing asida government sab saba matam mating oba machinery sing PBU sab chana farmer you want to lehen biu matam da farmer sing low you ambagi wakal thadurakani marang kaina sajaba phangjaba lomtam ase ngasidi sab thapai matang ja khoi refugee order bra haibase agoi tasina khoi khandaba ngamde 2014 gi mamang sida mantri aduga MLA officer sing mayam gi lokon chaura saurba pari yankai chama yankai chama gi moi gi khopsal le habi gi singnaba khoi gi thamoi da phauri phom lokhom du da stakeholder sing amok sing du unaru matam da khoi da pawdam bir sing du leibani na khoi yabanga moi 1990 aduga sigi mamang khara matung khara mamang sakhalak pagi swai degina 2014 buki manung da leiba lokhom sing da sagaliba singi white paper data ama yamna thuna government na khoi da thambiu loksan ba ya ba loksan gra kanda khoi na hauji khakda da kaino gi 2014 na ngarang nahan khaktangi potu di masi yabanga moy habisi iraw congress manipur dagi phongdoksan Manipur Alliance for Child Rights MACR Sanlap Kolkata Child Rights and You Cry amadi Manipur Police ka khusamnaduna human trafficking lamda police official amadi top stakeholders sing yoiba consultation program ama ngasi pangthokre North AOC Lebe Hotel Classic pangthok ki batharamada Manipur Human Rights Commission ki chairperson Khaidem Manina phongdok ki bada human trafficking ase crime sing manung da khwai di sathiba makhal gi crime mane human trafficking asida nupa sing buna forced labor amadi nupi sing buna prostitution gi lamda sijina ba gi wafam aikoi pumna khangle human trafficking gi oiba issue sing ase thengna ba hona ba matamda police sing gi oiba yamna chaw thodang ama lei masigi su matakta civil society organization sing amadi NGO sing gi su sab thodang lei crime ase thengna na ba amadi crime ase da chena mio sing matik saba sairak fangan na ba hona ba da Manipur Human Rights Commission hiram kaya da mateng pang ngamme commission maram chaba recommendation pi batarabade police yauna mari lena ba authority na issue asigi matang da recommendation ingada bane haiba law court ki wafam laikre child commission amadi police na Manipur Human Rights Commission na commission ga punna thabak tawminna bagi tangai fadab lai haina su chairman na sinama ka tartuna phongdokhi Commission sing che masi mere recommendation body nate recommendation si in the yada before mani high court na tari ba court na tai na tari se me si faru natraga chaya sultan di pire hai je a kind of recommendation natro state na pangtok ta kam duni human right violate to sing che state na protect to gadamni human right violation di state forces na state ki authority na adugumba kutta kulai sakti lera bakangbu amana michamgi right mangan basa masi bu human right violation na aduga lanai a na b bu phu ba chaiba hat pado adudi human right violation nate madudi crime ni adugi damukta di state na action lokka kaduina senja thumja tau but thingna nabgi pandamda Manipur Legislative Assembly pass tawduna haukiba chai 2016 gi April amadagi sanaba haukraba Manipur Lok Ayukta Act 2014 asida ahuba kya laibigi mami tari hana logi maramda khangherib singna hairi amaramda sanja thumja tawba thingna naba honabada Manipur miyam na Manipur Lok Ayukta gi mateng lobiyo hana Manipur Lok Ayukta gi chairperson Justice T Nandakumar na appeal torokli hiramasida report ama Miyam Richard Torang the Mak Tabak Doriba, Lak for the Yauriba, Chief Minister Amadi MLA Sing Yauna, Legaki Makadali Riba, Tomisina, Senja Tumza Tobada, Academy and Chang Nabashem Kiba, Manipur Lok Yukta Act 2014 Asina, Kanagumba, a Jobo Pum Pipe, Officer Troga MLA Minister Singna, Senja Tumza Tauri, Haibagi, Wapam Lena Basu, Kanaguma Mui Amana, Mokalakri Bamaki, Egg Asiki Miyang Changwayata, Wapamasi, Manipur Lok Yukta Act 2014 Asita, Yaudaba Haibasimak, Egg Asigi, Asun Moedi Haina, LMS Law College Associate Professor Dr. N. Pramona Tamakli. Lok Ayukta Act 2014 Manipur State Assembly na pass tawgi ba act sidaida yamna inherent ba khara award pati dum yaubra haina khale digumba yamna serious ba public administration gi level awang bla to corruption sing si ekoina machi
ꯃꯤꯌꯥꯝꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯒꯦ ꯑꯦꯗ꯭ꯔꯦꯁ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯁꯤꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯂꯨꯏꯌꯦ ꯃꯣꯏꯅꯗꯤ ꯀꯝꯄ꯭ꯂꯦꯟ ꯇꯧ ꯗꯣꯔ ꯏꯁ ꯑꯣꯄꯟ ꯐꯣꯔ ꯗꯤ ꯄꯕ꯭ꯂꯤꯛ ꯋꯦꯕꯔ intend tawdu laga yagani complain tawbu yani hai tasengna di practically di madu yam lui atopa statutory body lairiba the minus human right commission ro mana tawrisi complain laga suma tawi complain lakra suma sana phangwe information masana tijan bai yai adu gumbagi port sing si log act x de yarum da basina swaisi da kitang pitfall ma laibra masina in due course of time log act da people get access to na bada samna bada mada da ho bak lai maram di complain ma taw web se arai ban nate complain ama high official gi corruption tawri ba kangbu du gi mayokta wakat pai base mana yamna effective ba kan ba institution am da woiraga su people gi mindset di madu ni na ta da ba moi madu ni ho ba ma lai se Mafumasi ngasi Manipur State Legal Services Authority masal sana the Lokayukta Manipur ga kusamaduna High Court of Manipur gi auditorium da pangthokpa nongmagi oiba state level legal awareness program on the implementation of the provisions of the Manipur Lokayukta Act 2014 gi thoram mai lena Dr. N Pramod na thamlakibani complaint tawgada bada mi da kayam nyamna kadai bu protection pibage haiba sing si complaint tawre na khallase citizen amana or villager amana nuai tabadagi ma complaint tawre khallase mana tawriba complaint jidi achaw changi madak da complaint tawgani adu iduna moina thengna gada ba eventualities sing se moi da secure oi da port wakalon da lei madu han na mi bising ja han khalle aduga ai complaint tawr kari wer gade ge have port kale madu gi protection si koi central act da whistleblower protection act kana leiri mayam si haidok tabida moigi self protection pinanabagi kanglon mayam lai haidib sing si log act 2014 da mayek sing maduga relevant madi makha da protection legadam ni haiba pot se masi maju pandabra haina khale adu pallagadi complainant do somehow one way traffic waraga su complainant gi safe secure report to leragadi citizen ju soidan maki they will come forward la kaneba madu malai tabanina people da apprehension na malai Manipur State Legal Services Authority ki panel advocate CS Momona ngasi ki awareness program adu gamai lena Prevention of Corruption Act in the context of Manipur ai bahira masida mahak ki paper pathok pugalena tangai fadana semdok payaba provisions ki matang na su mahak ki waklon thamki. My suggestion is that section of section 19 must be amended to give legislative effect to various legal authorities of the Honorable Supreme Court, and if there should be provision for deemed sanction if sanction is not decided by the competent authority within 3 months. This must be, my suggestion is this must be incorporated in the PCA so that PCA can be effectively implemented. Manipur Lokayukta ki chairperson Justice T. Nadakumarna special court ama thamagi tangai fadaba sing thamki loinana miyam na Lokayukta haibasi karino haibidu khangnaba media su achabu thudang lobugi tangai fadaba lei haiki ngasi gi tharmadu sarak amoina Manipur Lokayukta Act 2014 gi matang da introduction session amasu pangtoki asagi complaint dugi method na tabida complaint haibaka digital haibasi gi media la khaga punguk khiragadi so complaint to we have it ama tambi basi I think we start from the law item in making the people aware what is Manipur law, what is their functions, how can they help them to make the people aware what is the Manipur law. I'm repeating again, I want to have the pulse of the people why there is a cycle coming to the Manipur law. One of the special court is to be notified as a special court of the Manipur law. So the recommendation will be required from us which one is to be declared as special court of the Manipur law. I said our team, myself and two honorable brothers, we have a discussion which one is to be declared as a special court of the Manipur law. After taking into consideration of the number of cases pending before the different special court of the Manipur law, we have recommended the special court Manipur is to be declared as a special court of the Manipur law. For declaring that, as you know, under the Constitution of India, is administration and control of the judiciary is by the High Court. Therefore, the permission is required from the High Court. We have requested the High Court also. India pummadagi corruption maruk phangna muthanna bagi wakalonda India government na Lokpal bill pass tawduna Lokpal Act chanaba hawkraba matungda magi state singdasu Lokayukta Act asi chanaduna
corruption muthatnaba honari du Manipur ki oina leiriba Lokayukta Act 2014 asida yauriba rules sing asi khogi hariba rules sing asi marakta ahuba kya leiriba si menkhet pake tangai fadaba leiri lorena Lokayukta Act asina piriba khudong saba sing maru oina corruption tawriba amadi corruption tawre haiba khanglaba dugumlaba lengaki official sing amadi mantri na singba tongan ba asa usang kaya singi mayokta complaint tawda laihan naba amadi masida kari kari mathok taba ke habadu miyam da khangan naba pak sana awareness ama pangthuk pagi tangai padabdi dumak leiri camera person El Kabigalona Paramjari by Hetemiyum Premchan Impact News Imphal Adon mi tabirif impact news ni hauzik makataw pauda amokok na sindra hayeng pangtokadorba international maitai pangal convention gi mangoina na ngasi delegate members singoi ba khana naina ba ki thorama konung mamang da leiba city convention center da pangtokrai thorama da Bangladesh yauna malem gi tongan ba leiba kya da lakpa pangal phurup ki mioi sing amade Manipur da leiba pangal maitai pangal gi loop kya gi mute sing na saru gya ki ngasi gi thorama da ko mari lenen amokok ki president SM Jalal na hayeng pangtokadorba convention ase maidai pangal furup ki oina khwaida ki maru oiba thorama mane convention ase da lord ko warep sing ase lainga ga sida pisin duna thabak oina onthokna na ba hona gane maramasna hayengi mifam da kari kari warep loba yagada ke haiba adu ngasi gi academic oiba khana naina ba gi mifam masida puthokani haiba wafam thamlaki Antongan ba khoi mafam sing adu da lariba pangan sing adu ki delegate members sing na khoi mafam du da lariba pangan chilinau sing mete pangal chilinau sing gi oiba leliba livelihood makhoi gi culture moi gi day to day life moi gi lariba life ki punsi mahing na sing ba punamak ado mayam da paudam biba ga loina na akhoi gi delegate member punamak na makhoi de gi akhoi na khangning ba adu ba sing ado khang ba gi khudong jaba ma akhoi ngasi gi numit asida akhoi oi ga dawri furup asigi masha gi top top identity amasung masha gi top top culture ase akhoi malem da ngak tu na akhoi thamna na ba gi damakta set pa firep lomin na ba ga loina na makha ta na akhoi gi hayeng pangthok ka doriba convention asida akhoi recommendation ama akhoi puthok Bishnupur district ke Nambol da Saru Mangan gumsi organic har sem sihaba poster campaign haudokre campaign ado lomi sinmi apun maluf lopsal Manipur sinduna Development and Protection United Voluntary Organization DPUVO Nambol gi office te haudoki campaign haudok po oina organic low pathap yokhat si Saru Mangan gumsi Saru Maitha gumsi Saru na lehau sem la se lopam khoidok laka charu saithok lasi haiba pauzel puba poster sing nambol ki mafam kya da thet ki campaign adu haudok tringai da DPU VO gi office ta paumi singa unaba mada lawsal gi president M Suramani na law uroba matung da miyoi ayam bana charu asi mai thadok tuna hekta manghalle saru sing asi amuk sijinatuna organic oi bahar sem laga sijinaragade sathok hengal han mangam gani haiba wafam thamlaki Jaruse masi lau yeba loiraba matungda lofam sida dum chaithoga manghan biraga adum thambiramba matamda ganiki oiba posina oina bu honaraba matamda jaru hapa ga mathang sum lakpasina somda urea gi chang handarakpa DAP gi chang handarakpa jaru hapani handak sahi sida mamang sahi da handak ki sahi da khudam oina lau lokhiba sida urea bag ama lau sangamam da hapase Jaru du chai thua than magadi mathang da di urea kg kun manga dang hapa yani jaru Kakching District Commando amadi kunthra mapan subasam rifles ki apun team amana akang na pau phang badagi haukiba December 13 ta Kakching ningthau laikai da thibu hum gi thabak sathabada tokchom ongbi yangkom Sarmila Devi gi yumdagi codeine phosphate amadi chlorpheniramine yauba macodin syrup bottle sani taramari fagat pangam krehari NDNPS ki makhada Kakching police station a case amar register tawkiba galona na hiramasi ki matangda investigation sathabda polam singadu thanga singkhale kaidagi hobism siam maitaina supply tawbani habisu khangba ngamle hari loina na thoksum ongbi yangkom Sarmila Devi ase Lona thinker lalahulup KYKL ki overground worker amasuni haiba khangba ngamle hana Kakching district police na thokpa cherol amana khangalakli Churachandpur district ki Singhat subdivision ki manung chana Bongbal village ta lo kai na tharamba popi pambi sing yanthalaba matung mai tha tu mangan krai Singhat police station ki SDO Zamson Hang Singh Churachandpur police ki additional ASP operations Lawrence
ke munlo nap ki nupi police yauna district administration amadi district police ki apun team amana popi pambi sing ado mangan kibane popi pambi sing ado bongbal village ki singmai gi lam ekar nipa lom da tharam bani hari lona nga si mangan kiba popi pambi sing ado saurang na opium kilogram ni furom putok ngam ga bani hari matanga soida break kam lawjage break matung da libraries at the crossroad revamp, innovate and make sustainable Habira Masida Numid Nini Chumna Chathagadaba National Seminar Amangasi Manipur State Archives ki hold the Pangtok Hauki Power Made Manipuram Somalim Gitongan Tongan Mai Pausing Pudun Lakchage Impact News Miyang Tatun Review. Breaking the Mayam the Taram Nokcheria Made Bulletin Makatabu Pau Miam the Pijari. Libraries at the crossroad revamp, innovate and make sustainable Habiram the Nini Chumna Chathagadaba National Seminar Mangasi Manipur State Archives ki hold the Pangtokre Hadabi Seminar si Raja Ramon Roy Library Foundation Kolkata Department of Art and Culture Amasung Manipur Library Association Punakusam Naduna Pangtoki Bane Tauramada Art and Culture ki Director A Sivdas na Library na Piri Bakana ba Wafam Singh Thamluduna Library bu Chakotna Nabat Enga ki Maike digi Thabakya Paikat Lehan Fongdoki Hayang Pau Chathagadaba Seminar da Manipur Library Association ki President K Chauba Amasung Nilit ki Executive Director T.S. Prameshwar na chingba masak nabi miyo kya su sarugyaki. Mori ki salude Sanapati ki sale adigi library district library library sing sida how si khoi stop later library main power later adabu adigi library se khoi library kano sing si su yam phajana stop to later ne run taw da sigi posi khoi uja khoi thina jare adabu khoi yam drabada khoi ji thana jari basi yam drabada assistant librarian amaga adigi attendant amaga adigi LDC amaga aduga chabidar kam kano amaga minimum da mi mani manga sing se no thamaga di Madu library sing just library agni haina when Madu Kanjaraga when Hadaki 2021 budget high missing adu point or library sing ado we are never pony Numit Nini Chumna Chatharakpa North India Myanmar Business and Educational Conclave 2019 Ngasilushin Kray Laibak Amaga gi Marakta Education Amadi Business ki lamda punamateng pangnaraba matamdata Saukhat Minaba Ngamgani Hana Education Minister T.S. Radhi Shamna Fongdokre Conclave ase Manipur University National Institute of Technology Manipur Amadi All Manipur Entrepreneurs Association Apuna Kusam Natuna Classic Grandida Ngarangdagi Pangtok Pahoraki Bani Ngasigi conclave ase loishin magi thorama da athoy mithunglen gi warol piradun Minister Radhi Shamna Education gi lam asida communication connecting amadi collaboration ki tangai fadaba laiba sigumna business ki lamda su male masi sakhotna na ba hona ba technology ki chauna ahongba sangba maramna technology chakhotna na ba hona ba mathau tai technology ki lamasi hena chakhotna na ba laiba ani mangna punna hona minasi haina magna phongdoki ngasi ki thorma da National Education Policy Commission Myanmar gi member sing su sarugyaki. Education is a journey from unknown to known. Successful people, they anticipate things which are going to happen. So our education has to be relevant in the future also. After we educate people, for example, I did my master's degree in botany, but I ended up becoming a police officer. What is the point? I would have done police science in that case. So many people are wasting their time, their energy unnecessarily. So as a teacher, as a parent, we have to mentor them, we have to guide them properly, and we need to encourage them to do more research. It may not be formal research if we want to bring change, real change in our society, and if we all wanted to provide solutions to the problems. Let us all try to become solutions, part of the solutions to the problems. Let us not try to become problems. Akhona thengnariba khudongchadaba khudimak thengnaba ngamnaraba angang puthokpa haibasi thengnaba ngamgadaba angang puthokpa haibasi akhoi purnamaki achawa thodang lei haina Education Minister T.S. Radhi Shamna Fongdokre
Thobal the Leba Chawema Higher Secondary School Girls Hostel Amasung Hairok Part 3 gi Ngaro Telda Leba Upper Primary School Sangabagi Tormund the Waffle Minister of Fondo Kivane Sangabagi Tormund the Education Department officials sing Amasung Miyoi Kiana Saruk Yaki. Ngasi imai nol sing na pi tari ba wana le no ai tama mayam lami se pa yadra ba sing thakwa phangdri ba birol se pa phangdri ba thabak phangdri ba no ai tri ba pien dri ba chara he le ba wari mayam se masi ko gan na bagi akhoi gi amata ngai ra ba mang amata ngai ra ba asadi kaino kan nauri ba ngang sing sing aduna nauri ba ngang sing sem mai ba se akhoi khuding wa ki thauni Iramdam Miam gi Apun Makorzai Love Imakol gi Lubloi Sing na iba wari amade Saireng Lairik Ahum ngasi Fongkray Manipur Hindi Parishad ki hol the Pangdok kiba Thauramada Kurajam Nimai Charan na iba He Nungsiba Karigumba su Nangna Kanada su Asumna Hanaming Thonba Wari Lairik Yaskul Kwairakpam na iba Hiyai Roll Hanaming Tholba Nat amadi Lining Laiswol Gamari Denaba Lairik amade Singangwam Sangai Jawbina iba Maitai Make Saireng Lairik Nongju Nang Se Hanaming Thon Lairik Sing Fonki Ngasiki Thorma the Site Academy General Council member Professor Zoda Chandra Sanasam Site Academy Awardee Dr. S. Lanchenba C Webs Manipur President S. Tomba Madi Ima Kolgi President Dr. R.K. Gunachandra Sarugyaki. Christian lining set sing as Kumai Christmas na lakpa iroina no magyoiba lemna I dan tobagi I pibagi kempama fangtokre kemas sanjantong the leba 7th-day Adventist Church amadi Zenims Blood Bank ani na puna kusam na dura sanjantong leba Kingsway English School da pangtoki bani ngasi kempa tu saruya ki Dr. Gangmay angamna mioiba ama oina anaik nanglaba mioi singda igi mating Pinan na bagi wakalol da kemas pangtok pane handaka ahumlak suboy na pangtok liba kemas da puna church asigi volunteer ni furam na lem na I pi kiana fongdoroki Ekoi mioiba ama oina hospital da I awat pa mayam lay ana ayek mayam ta adana lay ekoi mingon da chatlaga paisa oina pochai oina mateng pangba ngamdaba adubu mioiba ama oina ekhoina noble cause ama khaktang humanity gi service tawba yaba hairagadi ekhoina E unit ama pibasi khwaidige phabani khanduna ekhoi ngasi 7th-day Adventist Church Sanjen Thonggi mi 40 mukna ngasi donate tawduna laibani Christmas lakpaga oina na khoi Christmas ki season dasu khoi church ki tarap tagi karim ta supi na ngai leite adubu khoi members mayam na harau baga loina na khoi isa isa gi E unit ama masi pire hairaga khoi mayam da seba tawsi haidana khoi sinjaraga ngasi se pangthok sabane BJP Churachandpur district national district asiki Boljangda event Christmas amadi BJP Churachandpur ki nauna khalaba president Khaifau Haukif Taram Okpu thoram pangthokrai thoram da BJP Mahila Yuba Kisan amadi Mandal gi makok thongbalu chingba singalorina civil society organization KIC PTI amadi ADC Churachandpur ki chairman yauna member kyan sarugyaki Tenopal district ke manung chanaleba Unapal Khul Gitna Chahi Chamatara Nithoi Shurupaki anniversary come Golden Jubilee celebration Pangtokre Golden Jubilee Steering Committee na sindra Pangtok Bitoramada da Tenopal ki MLA DK Korung Thang Yauna Mio Kiana Toramadu Sarugyaki Toramado Haudok Ladana Tenopal Assembly Constituency ki MLA DK Korung Thang na Hai Hauziki Matamasi Aina Taubuna Chumme Hana Sanarak liba society asida achum laitabaga manarak liba church manungda ishwar bu ningjaraga mapandana tamthibali chatpagi fiba mama lakle asungma fiba masida church ki leaders singna naha singbu aphab maikai da puna rabo hona bada achob thodang lahoningbagi apam fongdoki MLA na makata na hai state sida lenga ki maikai dagi lamdam sigi miyam gi yaifan raba thabak thorum kya leptana paikhalakli masi khul gi luching ba singa madi khunja singna punna Tana Minaraga, Langang na Piri Kudong Sabas thing adu Lomina Sebu from Pongdoki. Unapal Kul Ase, Haurakibagi Wari Ningsingba, Nat Kyobazago is a Pangtok Pana, Taurum Madugi, Mapungo Satam Oiki.
सेंटर पीरगा सेंटर की मखादा पाइखटकदबा प्रोग्राम मयाम अमा हजिफो पाइखटते हाउसिंग स्कीम से एवरी ईयर मसिगी लायरबा लेता लायरसिंग पीगदबा हाउसिंग स्कीम GCIC पीगदबा लेबनी अदुसु लास्ट ईयर दिस ईयर नते लास्ट ईयर दगी हजिफो पीबा ngamde लेरिबा असिनता कोई सरकार किसी सेल थुंगी फिलुंसी खरा वाबा माले गवर्नमेंट के पॉलिसी सिसु मतम मतम की चेंज तौर लापनी सरकार खतना ओइबा याबा नते खुनगी लीडर सिंगा पुन्ना चमिनरगा कोई डेवलपमेंट पुरकदबा उर्मिला चनमना सिरुलिली कन्नड़ नबगिदमक इकेबा आर्टिकल गिदमक यूथ की आवाज जर्नलिज्म अवार्ड पिरक्रे न्यू दिल्ली की डॉक्टर अंबेडकर इंटरनेशनल सेंटर दा यूनाइटेड नेशंस की मतेंग गलोइने न पांगतोकपा यूथ की आवाज समिट अवार्ड असी उर्मिला चनमदा खुसिनर की बनिहारी Houses Sanabi Pauda, Tangu Water Sports Complex, the House rowing, canoeing, and kayaking Yoiba, regular coaching class sing Satari. Bishnupur District Manungchana, Moirang, the Labour Complexes, the Bishnupur District Canoeing and Kayaking Association, Me and Maka, the Satariba coaching Asida, rowing Masana the Sanaroi Tarataro, canoeing Masana the Sanaroi, Kuntra Nipanam Sun kayaking Masana the Sanaroi, Kuntra Humdoi, Puna, Nupamasa Sanaroi Humpua, the Nipimasa Sanaroi Kuntare, the Sarugyari, Senior coach KH Indira. The PET and Lakshmi NIS and in a coaching as the Sarugyari Sanaro sing as Sibu, Takpi Tambi Acho Taudang sing Lowry. Coaching as a Marilena, Bishnupur District, DYAS or TH Tomba Made, District Association as a Secretary. RK Khedasana Galonana Association as Masanai Mukiana Sports Complex as Hosigori Bipimado Section Yangshin K Complex as a Sab Lorebusumato Tawanda Maram Oi Riba Complex as building sing Akayato Yaudrabaso Amot Imot Mosin Magi Mami Chow Tabata Natana building sing as a Akoi with the Lady Bumafum sing as a Napina Pumkoi Koshin and Lahori. ꯐꯝꯁꯤꯗꯤ ꯂꯣꯏꯅ ꯐꯔꯦ ꯑꯗꯨꯒ ꯁꯤꯗ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯤ ꯀꯅꯦꯛꯁꯟ ꯂꯩꯇ꯭ꯔꯦ ꯂꯝꯕꯦꯟꯁꯤꯃ ꯁꯦꯝꯃꯒ ꯑꯗꯒꯤ ꯁꯣꯡꯉꯤ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯇꯧꯔꯒ ꯃꯁꯤ ꯑꯩꯅ ꯒꯣꯔꯃꯦꯟꯒꯤ ꯄ꯭ꯂꯥꯟꯗ ꯈꯤꯇꯪ ꯍꯥꯏꯅꯤꯡꯕ ꯑꯃꯅ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯁꯦꯝꯒꯠꯀꯗꯕ ꯄꯣꯠꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯁꯨ ꯔꯤꯄꯣꯔꯠ ꯑꯃ ꯁꯕꯃꯤꯠ ꯇꯧꯔꯅꯤ ꯗꯤꯁꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯗꯒꯤ ꯗꯥꯏꯔꯦꯛꯇꯔ ꯁ꯭ꯄꯣꯔꯠꯁ ꯂꯩꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯁꯤꯗ ꯁꯕꯃꯤꯠ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯩ ꯕ꯭ꯔꯤꯐꯂꯤ ꯑꯃ ꯑꯩ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯂꯥꯛꯆꯕꯁꯤꯗ ꯑꯩ ꯅꯤꯡꯁꯤꯡꯖꯔꯤ ꯄ꯭ꯔꯣꯁꯦꯁꯤꯡꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯅꯤꯡꯕꯗꯤ ꯍꯥꯏꯔꯤꯕꯁꯤ ꯌꯥꯝ ꯊꯨꯅ ꯔꯟ ꯇꯧꯕꯤꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯐꯤꯜꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯃ ꯌꯥꯝ ꯊꯨꯅ ꯃꯩ ꯗꯤꯁꯇꯦꯟꯁꯁꯤ ꯌꯧꯅꯕ ꯍꯣꯠꯅꯕꯤꯕ ꯌꯥꯝ ꯊꯨꯅ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯁꯥꯟꯅꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯀꯦꯅꯣꯏ ꯀꯥꯌꯥꯀꯤꯡꯗꯤ ꯑꯣꯜꯔꯦꯗꯤ ꯌꯥꯔꯦ ꯗꯤꯁꯇꯦꯟꯁꯁꯤ ꯑꯗꯨꯒ ꯔꯣꯋꯤꯡꯒꯤ ꯗꯤꯁꯇꯦꯟꯁꯁꯤ ꯍꯧꯖꯤꯛ ꯌꯧꯗꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯇꯧꯕꯤꯔꯀꯥꯟꯗ ꯉꯁꯤ ꯃꯐꯝꯁꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯕꯒꯤ ꯋꯥꯐꯝꯁꯤ ꯑꯩꯅ ꯊꯝꯖꯔꯤ Humpunithoi Suba Sarchur Chansing K CSICB Memorial Invitation Football Tournament ki pre-quarter final match sing Sananaba Sem Sabaloi Kray Ngasi Imphal ki Mapal Kangzai Bunga Sana ki football tournament se Taramapan Suba match ta Nisa Thangwai Bana UKB Churachandpur Panjal Ani Madamaiti PK Tournament se pre-quarter final Chankrab Nisa Thangwai Ban Sanaroi A Heroes Damasung Morris Papachu Anina Metski Kuntra Mapanamadi Humpunipan Suba Minising the Panjal Amam Chan Kibagalana Tournament Sedagima Panto Kraba UKB Churachandpur Yamatangarabo Panjal the Metski Nipumari Subminita Lamtiam Lal Chan Mangamki Sathar Liver Football Tournament seeking as a Sana Kunsuba Metstana Movan Lai Athletics Kang Pokpi Sanaroi Luning Tang Kivzen Amasung Tangko Vet Kivzen Anina Metski Taramatoyamadi Marifu Taret Suba Minaching the Panjal Amam Chanduna YUFC Tangray Urkulbu Panjal Anishino the mighty Pibangam Key All Manipur Football Association Gimi Maka the Manipur Tongan Mapam Sing Lakpa Football Team Kuntra Amade Mapalam the football team Ani Yauna Puna Team Kuntrani to a knockout basis the Satareba invitation football tournament is the Sarugyari football tournament is Gaying Sana Balairoi Tasi Kulum Doida Sanaka the Baham pre-quarter final match ta Klasa Kaino Amade Nako Nambul Mapal Anina Lambata Nagani Tarahumdo Suba I League Season Asida Han Boy Sarugyari Butitim Rao
Tidim Road Athletic Union Traugi Ahanba home match oina hayeng nungtil pung ani taba matamda Real Kashmir FC ga Kumalapag Sports Complex ki main stadium da lamba taunaga dauri hayeng sanaga dauri match asigi mangoina nga si Kumalapag main stadium da team ani maki coach ka paumi singa unaba bada Impact News namga wahangi paukom da Traugi coach TH Surmani na fongdor ki bada mamang da sana ki ba away match ahumag maithi banang kiba adu maru oina mahaki team asigi anoba coach la kiba amade sanaro isinga toina practice tawduna team asigi chusinaba formation ama sembagi matam sangna phangkidabana maithi banang kibane adu bahojiti mahaki team gi sanaro ising coordination hengalakpa loina na team asigi chusinaga daba formation sem loire hayengi ahanba home match asidagi hauduna mai pakbagi campaign hauragani habigi thazabala yaibo fam tamlaki Nakalam Romda, Real Kashmir AFC coach David Robertson, Fongdoro Kibada, Maki team Yan Master Kolkata Maming Lerba team, it's Vengalga, home match, when the Sanakiba play Aduda, Panjal Amam Chanaduna draw Oi Kiba Ashina, Maki Sanaroi Singda, Achoba in Otama Pidana Makataba match sing, my partner of Honaduna Lakli, Trout team so improve Toroko Madamna, Hayangi Mesa arrive mess ama Oiro Hana, Pana Rabasu, full point Panganaba, my partner Naba, Sanagani, Honagani have war from Tamlaki. Coach man han paira maga Brazil coach am lak do 1 week kitang matam phangiba aduna formation jing sai coach man to formation jing man to formation jing kitang change dogiba adugi potu de khoi da kitang problem am oi ga do second khoi na last match is bengon ga sanam de khoi yam improve hoi hayeng gi match da de khoi anga ngi performance better performance wa ga khalle sana da su ya da ba kai no da khoi ju point mo phangdi match som sana da aduna hayeng khoi yam kan na anga sing sana da su hai ga ni du den khoi hayeng point je khoi lom lom sona ga khoi kan su da We obviously look forward to it. We haven't played for, I think, 2 weeks because of the weather in Kashmir. We couldn't play, so everybody's ready to get going again. A good result at East Bengal. Not many teams will go there and get points, so we just need to continue again tomorrow. Trow's going to be a tough team. Obviously, they've had a difficult start to this season, a bit like ourselves last year, but it's always difficult to step up to this league, so I'm sure at some point Trow will turn it around. Under 17 Kelo India Women's League ta Kripsa Naurem Tongam Sung YWC Langtabal Ani Mai Pakre Ngaseu Game Fal Mapal Kangjibung Sana Kiba Kelo India Women's League Taratarishub League Aduda Kripsa Naurem Tong Sanaroy El Baby Chana Panjal Mari El Hentoi the Panjal Home M Sanjana Madi I Romila in the Panjal Ani Lona N Sana CH Naubi M Kusi Amsung TS Langlena Panjal Amamam Chanduna Landline Club Churachanpu Yam Lakcha Panjal Taramanga Amada Mighty Bibangam Ki. Chatariba under 17 Kelo India Women's League singing as Usana Kim Tarani Pansuba Liktana YWC Langtabali Sanaroi Kimte Langzena match Kitaramatoy the Contrani Toichu mentioning the Panjal Ani El Regia Musungti Toibi Sana Ani na match Kitaramapana with the Yankima Panchu mentioning the Panjal Amamanga Chanduna PLL Churachanpuru Panjal Marishino the Mighty Bibangam Ki. Yas Department Manipur Musung All Manipur Football Association and Kusum Natuna Chatariba under 17 Kelo India Women's League Asida Manipur Gitongan Tongan Mapam Sting Lakpa Tim Nipan Saru Yari Hayang Sanaga the Taramapan Suba League WFA Kaksing Amasung ESU Palace Compound ga Kun Suba League Tana AMMA Andro Madi ICSA Irengbam Anina Lamba Tonnagadori. Manga Suba Imam Mansang Memorial State Level Foreside Mini Voice under 35 kg football tournament ngasadiki sana bhaukre Yankom Sanjip ki Sentang Makada Raising Knowledge Club Kuya Thongna Sindu ngasidiki club asigi sana bungna pangtok bhaukiba football tournament asigi ahanba league ta HFA Achan Migay na RKC Team B Kuya Thongmo Panjal Aniyamada Loina na Ani Suba League ta na Kurai FC Lamlong na Golden FC Team A Palace Compound bu Panjal Ani Shino the Mighty Bibangam Kibagalona Ahum Sublikta Golden FC Team B Palace Compound na Nisu Kurai Tangjam Lekayu Panjal Ahum the Mighty Bibangam Naki Lamdam Sidaki Haukiba India ki football Sanaro Oina Maming Ledaba Boris Tangjam Amadi KH Ningtoy Ngamba
anina piklingai matamda football sanab horkiba sanabung asida chathargliba football tournament asida Manipur ki tongan ba mafam singda gilakpa team tara tarena saruk yari hayang makha tabal league match taruk sanagani. Khoizam Madhav Memorial Second Division League ngasi sana ke betaruk subal league match adu draw oikre. Imphal East District Football Association gi miyang makha ngasi YWC Thambal Khongi sana bungda sana kiba football league asi betaruk subal league match adu da Komidok Social Development Club Komidok ke sana roy Muhammad Razana match ki mapan su minute pan san kiba panjal aduna Mangjil Tharam Bamatungda Meski Niputarit Suba Minita United Development Organization Haingang Sanaroi Mohammed Dinku na Panjal Amaga Chandona Match Sida Mayung Naribatim Ani Mangna match ki api matam na Panjal Amam Chanadu na match draw oiki team tare na Sarugado na Chathargliba Football League Asi Hayang Sanaga Hayang match Lairoi Thasi Kulum Doi Sanaga da Taret Suba League Star Club Moirang Kampu Masung BSU Kairau Adina Lambatong na gani. Tarat Suba Manipur Veteran Cricket Tournament ta Napsa Kaimfal final Changmangam Kray Manipur Veteran Cricket Association Senior Langtabal Public Ground Chathargliba Cricket Tournament singing as Sana Kiba Ahan semi final match da Tos Ngam Kiba Lilong Judging Cricket Club na batting Hana Sana na Bawaref Loki Mesha Sigi Ahan batting Sana Kiba Lilong Judging Cricket Club kit na Mes ke api over kontra yaudana over taramang ang ball ani da wicket taramang tuduna sum nagi ran nipuni thoi kaktamak lobangam ki eninga sida napsa kai falge volo Simon na wicket manga ivobi na wicket mari lobangam na ki mesa sige ani su betting sana ki napsa kai fal da match sige over tarawum nagi ball manga da wicket mari kaktamak turaga mai pak pagi ran nipu mari adu loduna match sige wicket taruk ta mai pak tuna tournament sige final changmangam ki mesa sida wicket manga lobangam ki napsa kai Volo Simon na man of the match tabangam ki hayeng sathariba veteran cricket tournament asigi ani shuba semi final da Cyclone Thangmai Banamasung YWC Langtabal anina lamba taunangadawri. Pongal Cricket Tournament 2019-20 Maitei Council Moregi President M. Thoiban More the Hodokre Moregi Sunrise Club ki playground the Bangto ki ba tournament to Marilena na M. Thoiban High More the Tamil community singasi Kumzali sing Machampan Humpu Mapandagi Kundaba Haukibane Loina Pongal Festival Sisu Matamadu the Haudunangasi forward Chatadun Lakli Festival Sigi Manung Chana Tongan Tongan Masana Konami Thorum Kayaba Pangtogli Masig Manung Chana Pongal Cricket Tournament as Pangtok Paniaba from Tamlaki, Pongal Cricket Tournament 2019-20 Hogdopui Thoramanda, Tamil Sangam Moregi President V. Sekha, Hill Tribal Council Moregi President Joseph Zinsei Lungdimsu Saruyaki. Manipur Cycling Association annual general body mifam pamdona association asig anauba thau pugadaba miyoi sing khankre Kumalampag Manipur Olympic Vavan na pangtokkiba mifam adada M Prithviraj Pu Association asig anauba president oina khankre. Matang sa bulletin na si tension sa drinking mga na headlines sa mga pijari. Hanggal bazar amsong telepati da bom pokayan mga tawdok sing na maruin na siya na banihay ba nupiya mayaw na po na miyoy Nipan Imphal West Commando na pagat pangamkray. Mapan lagi changlak pangaya ke sapu na may role lagi lerak la pamaytay amusung kabuy asing mapuwari manghal loy siya na Chief Minister nung tungong giren na apil taw kray.
State as the wetland kanna na wakalon the Infalis ki yaral part of the Urkul ki Kachopung Lake Sem Gatna na Bakor Kuntramanga ki proposal lama the state government has sent to the Takrehana Minister Sam Kumara Pungorni. Amasung kumzalis sing ni taramari ki mamang lausin ki laupam sing legal oiga ni han state cabinet na lauki wari ba do atu ba handok ka da bani hana Irabat Foundation na check chinwa kamlakli